ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯉꯥꯜ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯗꯃꯤꯅ ꯇꯔꯥꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤꯗꯤ ꯁꯝꯂꯞꯄ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯈꯛ ꯁꯦꯝꯖꯔꯤ꯫ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯆꯪꯂꯒ ꯍꯦꯛꯇ ꯃꯤ ꯑꯗꯨ ꯄꯩꯁꯥ ꯍꯦꯛꯇ ꯄꯥꯏꯔꯒ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗ ꯆꯪꯂꯨꯔꯒ ꯃꯤ ꯑꯗꯨ ꯄꯩꯁꯥ ꯍꯦꯛꯇ ꯃꯥꯡꯂꯨꯔꯒꯗ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯔꯤꯛꯁ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯣꯏꯔꯤꯕꯅꯣ? ꯔꯤꯛꯁ ꯑꯁꯤ ꯀꯔꯝꯅ ꯂꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯈꯪꯃꯤꯟꯅꯔꯁꯤ ꯃꯥꯔꯀꯦꯠ ꯔꯤꯛꯁ꯫ ꯔꯤꯛꯁ ꯂꯩꯇꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯂꯝꯕꯤ ꯆꯠꯂꯤꯕꯁꯤꯁꯨ ꯔꯤꯛꯁꯅꯤ꯫ ꯈꯪꯍꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯏ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯔꯀꯦꯠ ꯑꯁꯤꯗꯁꯨ ꯔꯤꯛꯁ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯂꯗꯤ ꯔꯤꯛꯁꯀꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯈꯪꯗ꯭ꯔꯕꯗꯤ ꯐꯦꯜ ꯑꯣꯏꯕꯒꯤ ꯔꯤꯛꯁ ꯂꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯕ ꯉꯝꯂꯒꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯔꯤꯛꯁ ꯂꯩ꯫ ꯍꯧꯖꯤꯛ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇ ꯄꯩꯁꯥ ꯑꯁꯤ ꯊꯥꯗꯈ꯭ꯔꯕ ꯃꯇꯝꯗ ꯀꯔꯝꯅ ꯔꯤꯇꯔꯟ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯃꯥꯔꯀꯦꯠꯇ ꯄꯩꯁꯥ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯝꯄꯦꯅꯤ ꯑꯐꯕ ꯑꯃꯒꯤ ꯁꯤꯌꯔ ꯂꯩꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯂꯩꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯐꯒꯠꯂꯛꯂꯗꯤ ꯑꯩꯈꯣꯏꯅ ꯊꯥꯗꯈꯤꯕ ꯑꯦꯃꯥꯎꯟꯠ ꯑꯗꯨꯒꯤ ರಿಟರ್ನ್ ꯂꯥꯛꯂꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯥꯗꯈꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯗꯨ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯝꯄꯦꯅꯤ ꯑꯐꯕꯁꯤꯡ ꯑꯁꯤ ꯈꯟꯗꯣꯛꯂꯕꯗ ꯀꯝꯄꯦꯅꯤ 9 ꯂꯩꯁꯤꯜꯂꯅꯤ꯫ ꯀꯝꯄꯦꯅꯤ 9 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯝꯄꯦꯅꯤ 5 ꯈꯛ ꯐꯕꯗ ꯑꯩꯈꯣꯏꯅ ꯆꯍꯤ 10 ꯈꯛꯇꯪ ꯏꯟꯚꯦꯁꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯈꯄꯇꯤ ꯅꯠꯇ꯭ꯔꯒ ꯀꯔꯣꯔꯄꯇꯤ ꯑꯃ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤ ꯏꯁꯥꯅ ꯁꯦꯝꯖꯕ ꯌꯥꯏ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯔꯤꯇꯔꯟ ꯑꯁꯤ ꯆꯍꯤ ꯑꯃꯗ 15 ꯗꯒꯤꯅ 20% ꯐꯥꯎ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯑꯃ ꯊꯝꯕ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯔꯦꯠ ꯑꯁꯤ 7%, ꯃꯦꯛꯁꯤꯃꯝꯗ 8% ꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯍꯩꯖꯔꯒ ꯈꯪꯖꯔꯒ ꯀꯝꯄꯦꯅꯤ 9 ꯈꯛꯇꯪ ꯁꯦꯝꯗꯣꯛꯂꯒ ꯄꯣꯔꯠꯐꯣꯂꯤꯑꯣ ꯑꯃ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯊꯥꯒꯤ ꯊꯥꯗꯖꯈꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯍꯌꯦꯡ ꯆꯍꯤ 10 ꯍꯦꯛ ꯑꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯦꯡꯛꯅ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯅ ꯄꯤꯕ ꯑꯦꯃꯥꯎꯟꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯜ ꯇꯥꯏꯝꯁ ꯍꯦꯟꯅ ꯐꯪꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯥꯈꯄꯇꯤ ꯑꯣꯏꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯣꯔꯄꯇꯤ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯖꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯏꯟꯚꯦꯁꯠꯃꯦꯟꯠ ꯔꯤꯇꯔꯟ ꯑꯁꯤ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇꯧꯈꯤꯕ ꯄꯩꯁꯥꯗꯨ ꯀꯃꯥꯏꯅ ꯔꯤꯇꯔꯟ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯎꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯁꯦꯝꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯚꯤꯌꯔꯁꯤꯡꯕꯨ ꯃꯉꯥꯜ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯗꯃꯤꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫